hꯧꯖꯤꯛ ꯐꯥꯎꯕꯗ ꯂꯨꯔꯣꯝ ꯉꯥꯛꯅ ꯊꯕꯛ ꯇꯧꯅꯤꯅ ꯁꯨꯝ ꯂꯩꯕꯤꯒꯗꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯁꯤ ꯀꯔꯝꯍꯥꯏꯅ ꯁꯨꯃꯥꯏꯅ ꯀꯨꯀꯤꯒꯤ ꯃꯈꯨꯠꯇ ꯅꯣꯡꯃ ꯅꯤꯅꯤ ꯕꯣꯛꯀꯤ ꯆꯥꯛꯊꯥꯛ ꯇꯧꯅ ꯑꯩꯈꯣꯏꯁꯤ ꯍꯌꯦꯡꯅ ꯏꯝꯐꯥꯜ ꯏꯁꯀꯤ ꯁꯔꯨꯛ ꯑꯣꯏꯗꯣꯔꯤꯕ꯭ꯔꯥ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯁꯔꯨꯛ ꯑꯣꯏꯗꯣꯔꯤꯕ꯭ꯔꯥ ꯗꯤꯁꯇ꯭ꯔꯤꯛ ꯋꯥꯏꯖꯒꯤ ꯑꯣꯏꯅ ꯇꯧꯈꯠꯂꯛꯄꯁꯤꯗ ꯑꯩꯈꯣꯏ ꯀꯌꯥꯝ ꯀꯨꯏꯅ ꯈꯥꯡꯗꯨꯅ ꯂꯩꯗꯨꯅ ꯑꯗꯨꯅ ꯑꯩꯅ ꯇꯦꯟꯁꯤꯟꯖꯔꯕꯗ ꯉꯁꯤ ꯑꯣꯅꯔꯦꯕꯜ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯃꯦꯗꯤꯀꯦꯜ ꯃꯤꯅꯤꯁꯇꯔ ꯑꯣꯏꯕꯤꯔꯤꯕ ꯑꯣꯅꯔꯦꯕꯜ ꯃꯤꯅꯤꯁꯇꯔ ꯔꯟꯖꯟꯒꯤꯗ ꯑꯩꯈꯣꯏ ꯑꯍꯥꯟꯕꯒꯤ ꯈꯣꯡꯖꯪꯁꯤ ꯉꯁꯤ ꯍꯧꯖꯕꯅꯤ ꯃꯈꯥ ꯇꯥꯕ ꯑꯩꯈꯣꯏꯅ ꯃꯊꯪ ꯑꯩꯈꯣꯏ ꯆꯠꯊꯖꯔꯛꯀꯅꯤ ꯑꯗꯨꯅ ꯄꯦꯟꯗꯕ ꯌꯥꯕꯉꯩꯗꯤ ꯑꯩꯈꯣꯏ ꯉꯁꯤ ꯏꯃꯥꯁꯤꯡꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯦꯟꯗ꯭ꯔꯦ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯉꯝꯕꯤꯔꯣꯏꯗꯕ ꯁꯣꯂꯨꯁꯟ ꯄꯨꯔꯛꯄ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯃꯁꯥꯒꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥꯁꯤꯡ ꯑꯃꯗꯤ ꯃꯁꯥꯒꯤ ꯄ꯭ꯔꯖꯥꯒꯤ ꯍꯛ ꯂꯟ ꯊꯨꯝ ꯉꯥꯛꯄꯤꯕ ꯉꯝꯃꯣꯏꯗꯧꯕ ꯑꯣꯏꯔꯒꯅ ꯃꯣꯔꯦꯜ ꯒ꯭ꯔꯥꯎꯟꯗ ꯐꯝ ꯊꯥꯗꯣꯛꯄꯤꯔꯣ ꯏꯃꯥꯁꯤꯡ ꯑꯃꯗꯤ ꯂꯩꯕꯥꯛ ꯃꯌꯥꯝ ꯑꯩꯈꯣꯏ ꯏꯆꯦꯃꯅꯁꯨ ꯍꯥꯏꯕꯤꯔꯤ ꯉꯁꯤꯈꯛ ꯏꯃꯥ ꯃꯌꯥꯝ ꯂꯥꯛꯑꯒ ꯇꯧꯖꯒꯦ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯉꯁꯤꯗꯒꯤꯅ ꯊꯥ 4-5ꯒꯤ ꯃꯃꯥꯡꯗꯒꯤ ꯀꯣꯀꯣꯃꯤꯒꯤ ꯋꯨꯃꯦꯟ ꯋꯤꯡ ꯑꯣꯏꯔꯣ ꯀꯣꯀꯣꯃꯤꯒꯤ ꯂꯩꯄꯥꯛ ꯃꯌꯥꯝꯅ ꯖꯤꯔꯤꯗ ꯁꯤꯒꯨꯝꯕ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯊꯥꯖꯟꯕꯤꯌꯨ ꯃꯇꯤꯛ ꯆꯥꯕ ꯊꯥꯖꯟꯕꯤꯌꯨ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯁꯤꯒꯨꯝꯕ ꯂꯥꯟꯗꯤ ꯂꯥꯛꯑꯅꯤ ꯍꯥꯏꯕꯁꯤꯗ ꯃꯌꯥꯝꯅ ꯈꯟꯕꯤꯗꯕꯅ ꯉꯁꯤ ꯈꯛꯇ ꯑꯩꯈꯣꯏ ꯃꯩ ꯆꯥꯕ ꯑꯩꯈꯣꯏꯗꯤ ꯍꯧꯖꯤꯛ ꯈꯥꯝꯕꯤ ꯃꯩ ꯆꯥꯛꯇꯅ ꯃꯩ ꯀꯜꯂꯔꯣꯅ ꯂꯥꯎꯕꯗꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯄꯤ ꯃꯄꯥ ꯁꯛꯄ ꯃꯌꯥꯝꯗ ꯑꯩꯈꯣꯏꯅ ꯍꯥꯏꯖꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛꯇ ꯑꯩꯈꯣꯏꯅ ꯍꯥꯏꯔꯀꯥꯟꯗ ꯑꯗꯒꯤ ꯁꯣꯝꯗꯅ ꯃꯩ ꯆꯥꯒ ꯂꯩꯔꯦ ꯑꯁꯣꯝꯗꯅ ꯃꯌꯥꯝꯒꯤ ꯀꯩꯅꯣ ꯋꯥꯁꯛ ꯂꯧꯕ ꯌꯥꯎꯔꯒ ꯃꯌꯥꯝꯁꯦ ꯍꯦꯛꯇ ꯄꯤꯛꯅꯤꯛ ꯆꯠꯄꯗꯧꯅ ꯅꯨꯡꯉꯥꯏꯅꯒ ꯇꯧꯕ ꯃꯌꯥꯝꯗꯒ ꯊꯥꯗꯣꯛꯇꯅꯇꯧꯔꯤꯕ ꯐꯤꯕꯝꯁꯤꯗ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯔꯦꯞꯁꯤ ꯑꯩꯈꯣꯏꯁꯦ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯉꯛꯁꯝ ꯌꯧꯔꯕꯅꯦꯕ ꯁꯝꯖꯦꯜꯕꯤ ꯃꯥꯗꯤ ꯉꯛꯁꯝ ꯌꯧꯔꯦꯅ ꯉꯛꯁꯝꯁꯤꯗꯒꯤ ꯍꯦꯟꯖꯟꯈꯤ ꯇꯥꯔꯒꯗꯤ ꯍꯌꯦꯡ ꯍꯧꯖꯤꯛꯇꯤ ꯂꯩꯔꯣꯏ ꯍꯧꯖꯤꯛ ꯃꯣꯔꯦ ꯇꯨꯝꯈ꯭ꯔꯦ ꯇꯁꯦꯡꯅ ꯑꯃꯨꯛ ꯍꯟꯖꯟꯕꯗ ꯋꯥꯗꯣꯏꯅꯤ ꯃꯁꯤ ꯇꯧꯕ ꯑꯗꯒꯤ ꯑꯃꯨꯛꯁꯨ ꯆꯨꯔꯆꯥꯟꯄꯨꯔꯁꯨ ꯇꯨꯝꯈ꯭ꯔꯦ ꯆꯨꯔꯆꯥꯟꯄꯨꯔꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯗꯨꯒ ꯍꯧꯖꯤꯛ ꯁ꯭ꯋꯥꯏꯗ ꯌꯨꯝ ꯃꯇꯦꯛ ꯃꯌꯥ ꯂꯩꯕꯁꯤꯗ ꯈꯔ ꯆꯪꯉ ꯂꯩꯕꯁꯤꯗꯤ ꯇꯥꯡ 13ꯗ ꯆꯠꯂꯣ ꯀꯥꯏꯅ ꯇꯥꯜꯂꯤ ꯑꯗꯨꯒ ꯀꯨꯀꯤꯁꯤꯡꯁꯤꯅ ꯇꯧꯔꯤꯕꯗꯤ ꯑꯗꯨ ꯃꯊꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯅ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯈꯣꯏꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯑꯗꯨꯒꯨꯝꯕ ꯌꯨꯅꯤꯐꯥꯏꯠ ꯀꯃꯥꯟꯗꯨꯗꯤ ꯀꯩꯅꯣꯗ ꯍꯥꯞꯆꯜꯂꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯩꯄꯥꯛꯁꯤꯗ ꯂꯩꯔꯤꯕ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯩꯄꯥꯛꯁꯤꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗꯗꯤ ꯃꯥꯅ ꯇꯧꯔꯀꯥꯟꯗꯨꯗ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯂꯩꯄꯥꯛꯁꯤꯗ ꯃꯥꯅ ꯍꯥꯏꯔꯤꯕ ꯊꯕꯛꯁꯦ ꯑꯗꯨꯒꯨꯝꯕ ꯊꯕꯛꯇꯣ ꯁꯨꯡꯂꯧ ꯂꯧꯈꯠꯇꯕꯤꯗ ꯃꯌꯥꯝꯁꯤꯗ ꯑꯩꯈꯣꯏ ꯇꯥꯏꯅꯔꯒ ꯂꯩꯔꯒ ꯃꯤꯌꯥꯝꯅ ꯇꯧꯒꯗꯣꯏꯅꯤ ꯑꯩꯅ ꯑꯗꯨ ꯇꯧꯗꯦ ꯑꯗꯥ ꯇꯧꯗꯦꯅ ꯂꯩꯕꯁꯤꯅ ꯉꯁꯤ ꯀꯃꯥꯏꯅ ꯇꯧꯒꯗꯣꯏꯅꯦꯕ ꯑꯩꯈꯣꯏꯅ ꯃꯌꯥꯝꯗꯁꯨ ꯍꯟꯖꯤꯟ ꯍꯥꯏꯈ꯭ꯔꯕ ꯑꯩꯈꯣꯏ ꯏꯃꯥꯁꯤꯡꯅꯁꯨ ꯑꯃꯨꯛ ꯄ꯭ꯔꯦꯁ ꯃꯤꯠꯇꯁꯨ ꯑꯗꯨꯝ ꯍꯥꯏ ꯑꯃꯗꯁꯨ ꯍꯥꯏ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯍꯥꯏꯈꯤꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯤꯡꯁꯤ ꯃꯃꯥꯡꯗꯒꯤ ꯍꯧꯅ ꯆꯨꯔꯆꯥꯟꯄꯨꯔꯗꯁꯨ ꯃꯣꯔꯦꯗꯁꯨ ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯤꯁꯤꯡꯁꯦ ꯑꯍꯥꯟꯕꯗ ꯍꯣꯟꯗꯣꯛꯑ ꯊꯝꯃꯀꯥꯟꯗ ꯅꯍꯥꯟꯁꯨ ꯖꯤꯔꯤꯒꯤꯗꯣ ꯃꯌꯥꯝ ꯎꯕꯤꯔꯝꯒꯅꯤ ꯁꯤꯅ ꯌꯧꯅ ꯁꯣꯛꯑꯕ ꯖꯤꯔꯤꯒꯤꯗꯨꯗ ꯍꯣꯟꯗꯣꯛꯑꯒ ꯃꯈꯣꯏꯅ ꯇ꯭ꯔꯛꯇ ꯄꯨꯊꯣꯛꯑꯀꯥꯟꯗ ꯄꯨꯔꯒ ꯃꯌꯨꯝꯗꯨꯗ ꯀꯦꯔꯣꯁꯤꯟ ꯍꯩꯖꯤꯜꯂꯒ ꯃꯩ ꯊꯥꯍꯟꯕꯁꯤꯕꯨ ꯀꯔꯝꯕ ꯀꯩꯅꯣꯅꯣ ꯑꯗꯣ ꯁꯤꯗ ꯃꯌꯥꯝꯅ ꯉꯁꯤ ꯌꯥꯏꯇꯣꯡ ꯈꯝꯗꯣꯛꯄ ꯁꯥꯔ ꯍꯣꯏꯅ ꯁꯥꯔ ꯈꯛꯇꯗ ꯅꯠꯆꯗꯦ ꯍꯥꯏꯖꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯌꯥꯏꯇꯣꯡ ꯈꯝꯗꯣꯛꯄꯁꯤꯡꯁꯤꯅ ꯌꯦꯡꯉꯒ ꯂꯩꯕꯤꯁꯤ ꯀꯩꯅꯣ ꯏꯃꯥꯁꯤꯡꯁꯤꯅ ꯂꯥꯛꯀꯥꯟꯗꯒ ꯇꯧꯒꯦ ꯍꯥꯏꯕ ꯏꯃꯥꯁꯤꯡꯁꯤꯅ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯁꯥꯔ ꯍꯣꯏꯒꯤ ꯀꯔꯝꯕ ꯋꯥꯈꯜꯂꯣꯟ ꯀꯔꯝꯕ ꯐꯤꯔꯦꯞ ꯂꯧꯔꯀꯥꯟꯗ ꯃꯌꯥꯝꯗ ꯂꯥꯎꯊꯣꯛꯄꯤꯒꯦꯕ ꯃꯁꯤ ꯀꯩꯗꯧꯉꯩꯅ ꯂꯥꯎꯊꯣꯛꯄꯤꯒꯦ ꯀꯔꯤꯒꯨꯝꯕ ꯉꯁꯤꯗꯒꯤꯅ ꯊꯥꯔꯒ ꯅꯣꯡꯃ ꯅꯤꯅꯤꯁꯤꯗ ꯆꯠꯂꯒ ꯖꯤꯔꯤꯗ ꯃꯌꯥꯝꯁꯤ ꯆꯠꯄꯤꯔꯒ ꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯤꯗ ꯂꯦꯞꯅꯅꯕ ꯍꯣꯠꯅꯕꯤꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯂꯩꯄꯥꯛ ꯏꯔꯥꯡ ꯊꯣꯛꯂꯛꯀꯅꯤ ꯇꯁꯦꯡꯅ ꯖꯤꯔꯤꯗ ꯑꯩꯈꯣꯏ ꯆꯪꯕ ꯌꯥꯗ꯭ꯔꯕꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯆꯪꯕ ꯉꯝꯗꯦ ꯈꯣꯡ ꯉꯝꯗꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯗꯥꯏꯗꯅꯣ ꯁꯥꯔꯣꯏꯗꯤ ꯃꯊꯛꯇ ꯄꯥꯏꯔꯒ ꯆꯠꯂꯤ ꯄꯩꯁꯥ ꯄꯥꯏꯕꯅꯤꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁꯦꯡꯃꯥꯏꯗꯒꯤ ꯌꯥꯗ꯭ꯔꯦ ꯀꯩꯅꯣꯗꯩ ꯄꯂꯦꯟꯗꯩ ꯌꯥꯗ꯭ꯔꯦ ꯑꯗꯒꯤ ꯃꯣꯏꯔꯥꯡꯗꯒꯤ ꯍꯦꯟꯖꯟ ꯉꯝꯗ꯭ꯔꯦ ꯑꯩꯈꯣꯏ ꯀꯩꯗꯧ ꯍꯥꯏꯕꯅꯣꯕ ꯑꯩꯈꯣꯏꯁꯤꯕꯨ ꯉꯥꯌꯣꯛ ꯆꯠꯄꯗ ꯌꯣꯛꯄ ꯉꯥꯗꯧꯅ ꯇꯧꯔꯤꯕꯁꯦ ꯁꯔꯀꯥꯔ ꯄꯥꯏꯕꯩ ꯃꯄꯤ ꯃꯄꯥ ꯑꯣꯏꯕꯩ ꯀꯩ ꯀꯥꯟꯅꯒꯦꯕ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯉꯝꯃꯣꯏꯗꯕ ꯑꯣꯏꯔꯒꯗꯤ ꯉꯁꯤꯃꯛꯇꯒꯤ ꯍꯦꯛꯇ ꯐꯝ ꯊꯥꯗꯣꯛꯑꯦꯅ ꯍꯥꯏꯕꯤꯌꯣꯕ ngam moy da bor ngam ga da bor ga na phire to miyam da ga se ma sa na ma da jage na tu da wa I ba ja chu sin ji kan na bai da ma ta ne ba na ha me ke do le ke siri da na ge ko ke do le ke siri da ba ni sa ra da sa da siri da ya mo ji kai ko se chu ki ma ti war ba ima sing je ma po khoi le pak si da ima sing ji bu lem da ba han ta ki emile khoi ke han ta ki le ba minister sing na lo ri ba lan na nung si lo ri ba thang dang ji ka ri no ba karam ba phapam da kanana lan khang gi ge ba sikum ba je ado chum me na lai bi kan ba ko ji hau gra so hau ti phire tu ma hong ni ya da wa sa pi ro lo pi taw ro da ba wa ga ti sa nga si ma dum pham tha do pi yo ajuna ko kan ni lai ba bi da bi mo mi ya na thang ti ma ni do lai tuang ni ba do mi ya na thang la kan na tuang ni ha ba chum dam kau bi kan ba chume apai de praja ge kan
Ada kali cuba masih kan orang terkati maka tak dapat tadi aku nak tanya lah pada saya. Aku memang masih juga ikheng lah pak ulan bigan apa. Nipa memang mama aku ibu nipa memang mama ikheng lah pak ulan dan mama thai aku bakal hafre dan mama itu tadi. Aku ini nama yang Bali ini kapi ke aku kapi aku di tengah ni pak. Aku di tengah ni pak. Pressure pi aku zombie kan ni. Kalau waktu ada ke imai ben pamba aku.ต้องทัดกันเลยกันเนาะสู้กันเนาะนั่นเองมันเป็นประชาที่กันเนาะนี่ประชาหน้าปั๊มตัวเนี่ยคุณต้องดูนั่นตัวเนี่ยประชาหน้าปั๊มตัวเนี่ยประชาหน้าปั๊มตัวตัวเนี่ยคุณต้องดูประชาหน้าคุยกันว่าต้องไปหาเรื่องเดียวกันเขาที่ไหนคนนั้นใช่นะคนนั้นเป็นคนที่ไหนที่บ้านจะเรียกคนนี้สักคนนี้ก็ต้องทานได้เลย มณีปุรกิรำต้องคนนั้นไปKalau menurut saya yang berat, saya kalau tinggal ke Karino, jadi bangki harus lepas tiba, kenapa yang saya, prosesnya, prosesnya, hasilnya, yang minutely, yang jelas harus update dan lalu itu, semua kari-kari, apa itu tidak, yang macam tu. Ako'y Thomjimkhre yang nalay na isay si Mama yung kayo tumama. Leiba sa bang kangang drama ako'y siya. Hindi ako may natada mo siya. Anak asawa mo na mama. Isay suka na maginapag tayo masin siya. Kung kinaloy na kapalalo ni siya yari. Kapalay ka na. Ako'y sagsala niya. Ano na kasi di. Ako'y siya sola man eh. No makang na sa hima pala ako. Singman, hata na isay si. Kami na matulog sa nagulilo. Kaya, ako'y kung alem na saraloy. Sarkar su, mamay sumagam na gani sarkar. Nepo hay mo yun. Hay mo yun. Ako'y para sa kami sa lagi. Hatara mali mga. Jangan taram kang na asupuan ha. Sa tababoy mo. Imalay ka. Yan na naman niya. Sabi sa iyo kung rasa mo tabi siya mo na. Lapa mo. Kasi makawada. Atong mamangkong ka na di. Manak ilan na tararoy. Manak isarkaso. Atong mawayan tauliyo. Ay na di. Matra ka di pangkado ko. Berapa sih lah toh? Ayo saya, ayo ya hai lagi. Kamu kan lagi, kamu mesti pakai lagi ni. Macamnya, kata kunci, terkena, lal, ni mana? Pasal ni hai lagi. Nong mata yang, jadi benda, orang lagi apa, apa cuba, apa kau. Jadi benda, punya mau mai apa kau deh. Jadi bam yung natop na lang ba sa kupisan siya ba? Sarkar na karigikan mo ang dagay. Hindi ako may nagkarigikan mo ang dagay. Hanag ti. Aroy baway na. Ako'y sarkar ang isipay to. Ako yung bersamay na. Kanina kitang nalaw ani. Isa isu awa ako lagi. Imay din may ang kataran ko. Warak pa sa hihimayin. Warak pa siya. Umatang mga magdali. Sarkar tu asyik memang masih dihai tapi ada tu.